Irang leiriba makai miyamna pamliba leingak lakbo oithokloi aikoi ing tappa hanjilakna bkhona si haina MLA Thongam Biswajit na haidi Humputara Taruk Suba Ban Mahotsav Lising ani kunmanga Pidonu Laifamlen Pungdongbam Khamenluk Gwaltabi Reserve Forest ta hawdokre Amasung Manipur gi Governor Ajay Kumar Valana chair lauduna state sida paikhaliba tongan ba saukha thorangi thabak sing yangsinkhre Kurumjari ISTV News meeting tabiriba singbu taram noksari pau masakhaini pizari Irang leiriba makai miyamna pamliba lengak lakpo oithokloi aikhoi phathana leiduna ingtappa hanjilakna bkhona si haina MLA Thongam Biswajit na hairi Manipur State Badminton Association asinduna DM University campus ta pangthokpa thoramama saruk yaba lakhibada paumi singna Union Home Minister Amit Shah na athingba ama leibadagi state sida BJP na lusing balaigak ama semba ngamdabani haiba wafam ama laklibasi kaya yamna chumbano haibagi wahangda MLA Thongam Biswajit na hairi wafam asi kaya yamna chumbano kanada haikibano wafam adugi source adu kaya yamna chumlabano haiba wafam lakli Hawada yumpham oiba pawda thajaba asumba oigani haiba thajade state asi yamna luba tangkak amada leiri me ahumda thokliba laibak thiba thodok adu amuk hana thoktananaba center na honari haiba si aikhoi pumbana khanglab wafamni hanagi amato oiba tangdu laitaba punsi du hanjinanaba honabada aikhoi pumbana thodang loba changi maki wakhalo noina lamdam sida tangdu laitaba phibam ama laklaba matamda miyamna pamnariba du oithokani irang leiriba makai oithokloi haiki Mamada akhoi lariba hona birami ai hona degasi akhoi gona ori ko hona makingse drastically aina hitla akanda ori habige ai wakanda lejade mayamda ichi thamjage every member su khana obigi ba biramba hona maksing saida maramdi akhoi matam tu 1963 gi tamna hona biramba hal men mayamduna pambiro mayamduna mapum mo orga akhoi na lakko matam da su akhoi ka hapchan jara ka na ko soga akhoi na sagi chaba jari si nauna restructure tawwa hana le rabasing je aduga sarkar gi natraga su akhoi sports ki orga su all the time akhoi le ba chana bi matuna every decision kudimak se akhoi le ba executive body meeting da harakanda akhoi tawiye du chani jahi gi general body meeting da su dum hari ko sing di ko kana tawra ma ko Plant trees, save trees, lend a hand to make our Manipur greener. Hai Bahiramasada, Humputara Taruk Suba Ban Mahotsav Lising and Kunmanga, Pidonu Laifamlen, Pungdongbam, Khamenlok, Gwaltabi Reserve Forest Department sent to the Pangthokre, Toramaduda, Chief Conservator of Forest and Head of Forest Force, Anurag Baspai, Central Circle Ki Conservator of Forest, R.K. Amarjit, Humputara Taruk Suba Ban Mahotsav Lising and Kunmanga ki Brand Ambassador Miss Sirui Lily Lising and Kunmanga, Miss Esmi Singh Saija Madi, Humputara Taruk Suba Ban Mahotsav Lising and Kunmanga ki Brand Ambassador First Runners Up Miss Sirui Lily Lising and Kunmanga, Miss Disti Athokpam Athoiba Mithunglan Singh Wena Sarukya ki Van Mahotsav asiga mari leinana Forest Department ki official sing Mahirui Singh yauna Pungdongbam gi khunja sing su sarukya duna Pidonu Laifamlen gi akoibada tongan ba makhal gi uchara sing su thaki Chief Conservator of Forest Anurag Baspai na lisingama chamapal yangkhai dagi hogduna India gi mafam singda upal thanaba amadi upal yokhatpagi thoramasi hawdokibani haiki aikoina hingbada changliba ising nungshit chinjak asi umang khaktana pibani umang natana atopadagi piba leite maramasina miyoibagi punsi umangda tangduna hinglibani ngasi aikoina imagi mingda upal ma tharaga hinghanduna maduna aikoigi tungilan ohelasi aikoigi ipa ipuna thamlamba upal sing aikoina ngakpi senbigadabani umang yaudradagi miyoiba aikoi malemsida kuina nungaina hingba yaroi upal tharasi upal yokhatsi haiki Manipur wariba mahusagi khalasina tungda lakadaba kayada asoba akaiba kaya su helakani kaitharakliba khalasina lawu singubada akaiba kaya amasu piduna lakli nongchubagi changdagi ka hena nongchuraktuna ising isau thoktuna miyamda awaba mayuknari aikoina thariba uchara singasina aikoidada kanaba kaya piragani amadi mafam asigi khunja singnasu
ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯊꯥꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯍꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ We are planning about plantations of about 14 lakh seedlings during this week across the state. This program has been converged with the theme of Ek Ped Maa Ke Naam. So this is a great theme, as we all know that this Ek Ped Maa Ke Naam has been launched by our Prime Minister Narendra Modi ji. So this has a meaning, and this theme we are continuing for last 2 years. We are going ahead with this theme, and we have converged it with one Mahotsav, and I am sure that all the sections of society in the state, they will come forward to plant as many trees as possible, and whatever the necessary technical guidance is required, we will provide. We will enforce our laws to the extent possible, and we will prevent everything which is going to degrade our environment, our forest, with firm dedication and without any hesitation. Manipur ki Governor Ajay Kumar Bhalana chair lauduna state sida paikhaliba tongan ba saukha thorang gi thabak sing yengsinkhre. Raj Bhavan ki conference hall da pangthokiba mifam asida mari leinaba department singi administrative amadi secretary singshu saruk yakhi. Government ki tongan ba department sing maroi ba miyam gi yaifa thorang amasung tangai fadana paikhaliba saukha thorang singda ahen ba meeting thamduna yengshinki. Administrative head singna Pm-Istv TB Mukta Bharat Abhiyan Yuba Connect Vikshit Bharat Sports Saukhat Hanabagi Matangda Marik Chumba Paudum Thamki. Ministry of Development of North East ki Makhada Paikaliba tongan ba scheme singshu yengshinki. Governor na thabak sing matam sana paikat ba department singi marakta leinaba mari hena phagathan ba miyamda afaba servicing pinana ba hona haringbagi apamba singshu thamki. Manipur Peace and Integrity Mapi Council ki kunmanga suba mapu kumon thoram ngasi Manipur Press Club ta pangthokre. Thoram aduda Mapi Council ki Vice President Thangjam Samananda, Tharon Village Development Authority ki member Tabyang Moita, Indigenous Minority of Manipur Imomgi President Regention Thanga, Tuition 5 Village ki Chief SH Nishoshal Kharam Amadi, UPF ki former President Khomdram Ratan Sarugyaki. Thoramadu ki manung channa council gi thabak thoram kayada soba thogdang loramba leikidraba singi photo da leishu katuna minute ani tumina leptuna ikai khomnaba utkhi. Mapi council ki secretary Moirang Them neta na lisingani amada Manipur da thokiba juntara nipan gi ihau matungda Imphal East district ki oiba club kaya punsin duna semkiba lup amani irang aduna lamdam sida leidiba kanglup phurup singi marakta leiramba wakhal leita daba charang naba Tampak lamdam asi thadok-tuna chaning-bagi tanja ama lakpada lup asina themjinduna aikoi amatani aikoi punna hingminagdabani haibagi wakhalonda amata oina nungsi sanana ngasi fawba lakli. Manipur gi manung hanjinna khundariba chingi mafam singda susatuna aikoi nungsi sanana hingminasi haibagi wakhalon puba paujal kayasu sandoki. Haujung Manipur da thokliba chahi ani hanjalaklaba irang asi athuba matamda center amadi state lengakna waroishin ama purakranaba honagadabani irang sina makhata na asum chathaduna leirabadi Manipur gi miyam hana wanariba sidagi hena awaba khongpham amada laktuna Manipur gi puwari da mutnadraba amugum leihauragani haiki. Haujik oiriba chahi ani pharakpa phara'iba Manipur gi amna khudong thiba thokdok haibetare masi aikhoi athubada aikhoi loisanba pami maroina thabram sing ase thabak sing ase ngasi gi lengai ba board center and state maroina BJP gi lengak pa singi maroi leader sing na soba thodang loba mathok tai aduga miyam si koina waman khre masi sung wahal lagadi aikhoi tungda yamna puari da aikhoi masak thiba amhonna aikhoi mekhapanga maroi da adung mangjaw mayam orakani maramandana aikhoi Mapi council gi ngasi asimlaba kunmanga suba mapong nimit thormasida maroina lengak pa singda aikhoi athubada asum issue solution dana koi puna nuksi sanana sing tam amata khaidana yamna santi leba sakapa khuna ma Manipuri ma hanbada koi puna thodang lomin saiba famdong asigi nimista thamjari Kanglon kaina sangsinduna leikraba illegal immigrants sing khandoktana kamdona yumkok thiba hogaduribano masina asumba census ma purakba ngamloi haina JDU Manipur State Unit ki Vice President Sanjoy Ahan Themna phongdorakli
Lisingani Kuntaruki April Amadagi Mikoktiba Honanaba Registered General of India na Thokiba Notice Amana Laibak State Amusum Union Territory Singda Instruction P Krehaba Wafamasi Aikogi State Manipurasi Yamna Complex Soiba Issue Sing Problem Singna Thanduna Laibana Masigi Matakta Amana Nalaga Laiba State Amani Hauzik Lamdam Sida Kanglon Kaina Masing Kangdana Sanction Kiduna Laikraba Illegal Immigrants Asi Kandoktana Magi Kandoktuna Magi Maramda Halan Kibana Tragana Detention Center Singda Mayek Sengna Lehanduna Mokoi Bumapung Pana Kandoktringai Kamdona Yungkop Tibagi Tabak Yum Masing Tiba Kul Masing Tibagi Tabak Kamdona Togado Ribano Hanglakli Karigumba Kanglon Kaina Sanction Kraba Watu Koiriba Illegal Immigrants Singi Yamlaba Population Singamadi Unrecognized Village Singshu House Listing Operation Housing Census ki thabakta yaushin ki batarabadi wathuk oiduna leiriba illegal immigrant mayamasi India gi bona fide citizen ni haina claim tawrakani haidi maramasana matam laining lamdamsigi akhang haisingna hiramasida pukning sangduna lamdamasigi mitop illegal immigrants sing masak khangdokna na thabak thuna paikhan na hona biu amadi miyam gi mihut oidiba maruoina BJP madi ruling MLA sing political party sing amasung CSO sing punamakna section na yengba matam oire haidi Lusing busing mayam na hiram sida yam na seriously aikoi meeting thambam thoi wakal da thambam thoi masigi chana ba thabak lokhatpam thoi political party gi tongan ba differences mayam sing adu thadok na re har kan aikoi lamda masigi thangai sing tungi mirol gi damakta kunai sigi damakta illegal immigrant mayam sing ase khandu ba matunda census ki yungkop tibgi thaba ase hawandragadi aikoi tungda mayong na ngamda ba problem mayam ama hojik mayong na risigi mathakta kaya ama problem kaya ama issue kaya ama awa kaya ama mayong na kani this is the main issues to be discussed mayam punama sida unging changpham thoi akhang hising laibaki akhang hai mayam punamaki unging jinsinjari India Langak Nangasi Manipurda Atombi Masagum Nasatari Bathong Singasi Leptrabadi Hogalakliba Lamdamasigi Sai Now Sing Sig Control Tobangam Dabadagi Pamdaba Soba Watok Lantok Tolok Payai Haina Sivasana Manipur Pradesh ki President M Tombina Fongdokre Wafam Singasi Babu Parada Leba Sivasana Manipur Pradesh ki Office Pangthok Ba Paugi Mifamda Fongdokibani M Tombina Makata Raduna Imphal Pauduna Train York Imphal Fauba train Yorak Tribana Lamdam Sigi no Madasangba Polam Sing National Highway Anida Pusilakpani Masishu Indiana Ningkha Tamba Chay Humputra Manga Bharaba Faubada Security na ngak senduna Pusilakli Basida Fauba Petroleum gi Polam Purakpa Garida Nomai Kapsin ba Sel Piu Yadraga Gari Lokha de Intabakaya Sathaduna Lady Masida National Highway Protection Force Sembiu Haibasi Ngasi Fauba Tadana Lady Amaramda Hujik Lamdam Sida Tukliba Chahiani Hanzilaklaba Crisis Asina National Highway Sing Free Movement Toba Yahananaba Yahandana Ladiba Si Mukhana Union Home Ministry na National Highway Sing Si Free Movement Yanana Bahona Biu Loinana Buffer Zone Kaiduktuna Ladiba Si Atuba the Loktok Biu Ing Tapa Purakna Bahona Vada Sibasena Nasu Mateng Pangzage Center Nasu Neutral Wena Tabak Tobiu Ngarang Kak Lamdam Siga Soba CSO Lup Ahumgi Apunbagi Ministry of Home Affairs ka wari sanakiba si Sibasenana taramna OE haiki. Ya tina hatpudu puning na sumning sang makanda rain tina tawning na kanda bohot amuk tawrsi kaina haiba pile ba tabada akoi sidra iba terror sidi karam ba terror no thani pan suba nga mo kaktra hale mathaba tu no main kaktra hale ba adu ngasi mo mong book taw de woni adu bu laman khumani na haiba emili du suga si mo mong de rest taw de ne aduga Ising chow da makong kutpat kay migi ising manung wadhale buthorakpa adugumba iti dudi tana na phare aduga sing da leiba migi gas tanki de nomoina khar khap petrol tank de nomoina khar khap paisa piu yadra gari khar inda taw dudi ngasi bau da phara ba magic number leina government sembidri ne ba miyam na khanba mihu to ki makhut makong punamak pullaga kang na namjal thami bane ba Thamoy nung dadi asaw bagi masyado maikay ani magta loy na lainari maramadona sige hujik kitang indara ko sige tanzaya nga afaba ama oy na ba kamen ama thune aikoi implement tawiro hujik kuki gi suyaw na tawan bi CSO sing wari sai ha bise Shivsena amdi Manipur Democratic Alliance ki maigidagi yam welcome tawjari
Manipur State Rural Livelihood Mission Imphal West Haurang Shabal Block Madi Potsangbam Gram Panchayat ki PRI members singi meeting makada Laushingi Mangal VLF Tengdong Yang Imagi Anubu Mangal VLF Maharabi Punsigi Anubu Mangal VLF Awang Laikin Thabi Salal Taret Apunba BLF Awang Wabagay amasung Apunba Sagi Mangal BLF Awang Potsangbam Kulena PRI CBO Convergence ka kusam na duna Potsangbam GP gi Convergence Mela Lai Haraufam Awang Potsangbam Kulen Mamangda Pangthokre Thoramduda Imphal West ZP gi Chairperson Laishrem Bobby Potsangbam GP gi Chairperson Maishna Mangi Haurang Shabal City Block ki Cluster Coordinator S Sandrika na Chingbasing Sarugya ki Maishna Mangi na Kungangi Misam Miyam na Tongan Department na Piri Bakana Basing Kangda Badagi Kana Balobangam dana Leirakpa Adu Kokhananaba Thauramasisin Bani Haiki Apunba Sagi Mangal BLF Awang Potsangbam Kulengi Executive Committee ki member Takhel Changbam Latana Thauramashina Pirakpa Yai Haina Khalamba Kana Badagi Hendukna Kana Bapangle Haina Harauba Fungduki Thauramduga Mari Lenana Laishram Bobina Ngasigi Thauramsida Department Kunma Thoi ki Mihut Sing Laktuna Kudaki Oina Kana Piba Yaba Madi Mari Lenaba Che Loishilaga Kona Kana Pirakadaba Shingi Kudong Chaba Piri Thoramsina Kungangi Miyamda Kana Bakaya Piduna Laklabani Makata na Pirakigani Haibagishu Tazabalay Haiki Kunjasingda Gram Panchayat ki manungda leba mipung khudingda kanaba pibiri lamaroina health department laisi free medical checkup tawbi loinana mogi piba yaba facilities pumba ka nung sabagi adagi maroina se bank ki laisu aikoina khangdaba scheme mayam kha bank da piriba prime minister na piriba aduga khoida piriba jiban jyoti bima yojana aduga suraksha bima yojana hariba scheme jingju moina pibiri maroina leiba conversion melada department kuma thoina praja sing da piba ya ba khudong jaba sing masi khuyong na pi na bagi damta haktheng na pi na bagi damta belep na sindana MSRL na sinbi dana adumba district ki coordinator sing na sinbi dana ngasi belep ki mela se apung phana pangthok pangam libani Lions International District 322D Lions Club of Imphal Valley Amadi Lions Club of Imphal Valley Next Generation Sinduna Relieving Hunger Haiba Project ki makhada awana tarba singda mateng pangbagi saruka moina ngasisu Lions District 322D gi District Governor Thoksom Kesona lusingduna Imphal East ki Nomaibungda leiba Eastern Students Club ki Multipurpose Hall da handaki sing isauda awaba tarba imung yangkhaida chana thangna ba polam sing yanthokre Eastern Students Club ki thomi sing yauna tengbang polam yanthokpagi thoromaduda Lions International District 322D Lions Club of Imphal Valley amadi Lions Club of Imphal Valley Next Generation ki maruoiba thopuba singsu sarukya ki tengbang polam yanthokpa duga mari lenana John 4 ki chairperson Jayant Kumar Sarmana Lions International District 322D Lions Club of Imphal Valley amadi Lions Club of Imphal Valley Next Gen amadi Thangal Kaithel da leiba Gurudwara Committee ga punna khusamna duna lamdam sigi awaba tarba miyamda tengbang bagi thabakshi hokhiba June gi tang manga dagi satharakpani haiki Laikai da leiriba club singa khusamna duna free medical camp na singba singshu pangthok tuna lakli masida natana makhata na tengbang polam khusana bagi thabagashi Moirang Thobal amadi atei mafam singda su sathakigani Lions Club na leiriba si lamdam sigi miyamgi awana da angamba mateng pangna bagi damakni lamdam sida leiriba awana taraba mipum khudimaki mafamda mateng pangbang ngamdrabasu tangai fadana ka hena sotharaba awaba taraba miyamgi damakta mateng pangnaba lamdam singda leiriba club singa tanaraga pangkhigani loinana anishuba PS ki oina Fraternity of Lions Club Manipur region gi oina lakliba tang ahum dagi imung chanipan romda makatana mateng pangnanaba sem sare haiki adona Lions Club na tawriba activities mayam se see lion gi marketing never it is we are selling our service activities and people are purchasing amara maduna akoi gi servicing sida moina pelaga di Lions Club sida yawning ba kangu mayam tholaktana Lions Club se tangai phadana ma se apabar organization na dum yawi family chani pa na mukka sigumagi yen bagi thabak se muk tawni makhatana Thobal Moirang atai mafam kaya da so khoi chathadana legedorimni masimak ngasi sa thabawdore Manipur State Power Distribution Company Limited, Institution of Engineers India, Manipur State Center Masung Green 3 Global Consultant na punna sinduna
Integrative Design Approach haiba hiram asida numit nini gi training program ama Government Polytechnic Campus Takil da leiba Institution of Engineers ki seminar hall da hawdokre. Hawdopaki thoramda MSP-DCL gi Managing Director M. Rabi, Government Polytechnic College gi Principal L. Samungo, Master Trainer Ragini Goswami amasung Institution of Engineers India Manipur State Center gi Chairman L. Swami Kanta sarugyaki. Training asi maruoina Energy Conservation and Sustainability Building Code, Energy Conservation Building Code amasung Eco-Nivers Samhitabu Professional amasung Stakeholders singda mapung phana khanghananaba amasung thabak oina pangthoknanaba sinbani. Maraksida break amalominase. Aksang panathamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mapamasida thazaba yaraba amadi sel yamna changdana specialty kunhenbada ana layengbagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari. Aduna state wangmada amuk karigi chatlugani aikhoigi Manipur da su hogikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsin Birau. Natraga, aikhoigi phone number 6909 390666 ta call tawbirau. Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lo birib. Novocam Health Care gi original Lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Health Care na sajaba original Lipsa 5G ahum lawbada coffee cup ama free da hapjari. Matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department, Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Bracketungda mona taram noksari makha tarakpa pau pizari. Malemgi kaitharakliba aing asagi khalda kharadang orabasu mating oinanaba Lions International Club na changshilakpa Global Service Activities ki sarukamu oina ngasi Lions Club of Moirang amadi Leo Club of Moirang ani na khusamnaduna Lions International District 322D gi makhada Moirang Chingai da leiba Lions Club Service Center gi campus ta tree plantation gi thoromam pangthokre. Lions Club of Moirang ki President Lion R.K. Kennedy amadi committee members sing punna sarukya minaduna club sigi akoibada uhai banba amadi manapungba uchara sing suthaki. Ministry of Home Affairs ka wari sanabasat kiba amuko kokomi amasung folks ki lusing basing Delhi da leiba civil society organization singna ngarang tarabna okre. Manipur gi hojug oiba isu singi matang da su kanani na ki haidi. Social Impact and Cleanliness Organization Siko Plastic Khangabuk na lambi lamhangda chaidun leiba seasonable oraba plastic masungate polam sing kungat pagi thabak chatharakpa numit chamani mapung pharakpagi thoramama Khangabuk mayai lekai lailam thokpam mipun sangda pangthokre thoramadu Khangabuk SCG MLA Okram Surya Kumar Thobal District ki Deputy Commissioner Hana Kamai Khangabuk Part 2 GP ki Chairperson M Gopira Mohan amasung Khangabuk Part 3 GP ki Chairperson M Mohinna President Member singona saruk yakhi
MLA Surja Kumar na hojik hiram khuding makta plastic assistant adaba yadabagi mawong ama lakli basi aikoi ahongba ma lakna na bohona hoba tangai fadi haiki ishagi yum da usopna singba sing katpa matamda matamamada ising khuzai da hapna ramba adu loina mangkiba sina plastic sisinabagi chang hengatpada chawna thodang lori ahongba ma lakpada khongthang taplabasu isagi yumdagi hogdoraklaba kanda ahongba tapna lakhanba ngamgadabani haiki yumda plastic ki mahut sinba yaba polam sing mamangai da sizinaramba sing adu aikoi ningsingba amadi sizinaba tangai fadi haiki plastic bottle se isinare plastic bottle da isinare na koi tradition na koi sakar machata hana kuzai da na glass steel glass se isinare me sida plastic na sai microplastic see every day consumption lo yawo ni sin takada yawo ni plastic ki packet da chara pati yawo ni si me aji control kamam jeno sai kare adu macha no shop cha da an plastic sin me adu siku na hogun jeno mahon gara na ko club organization to da madan ni siku shop to da tiny glass steel glass apoi da samsa ge si no na hai DC Hana Kamaina government single use plastic campaign satharingaida sikuna plastic free oinanabagi thabak kaya paikhalamba si asuki matik nungai ba poi haiki government su campaign si paikhalakpada section khudingmakna asobo thodang lobiu haiki to make the environment free from plastic. I would say government is challenging task among single-use plastic hygiene by the Department of Environment now. Aduna different activities say government should tightly environment to make clean environment, healthy environment. Not only the government but private responsibility or Thoramadugi nungi webuarol piraduna siko plastic ki founder KS Biswajit na wakalon mana bamarumapang khara punsilaga chaliba sahi asigi February kundagi siko plastic ase hogdopani haiki plastic free campaign amu oina haukiba March 10 dagi khongjomdagi Kanchipur fawbagi lambi paring da tariba plastic bottle sing khomjenba horakpani mapalam gi mioi lakpada lambi nakanda plastic na chaiduna leibada thamoida yamna nungaitaba madi ikaijaba phorukpadagi ahongba ma purakna na bohonarakpani haiki lamdam sibu luna nana leiba yamna pamjakhibana siko si semlaga thabak horakpani aphaba thabak ama torokpada miyam gi support tangai fadi haiki Lisingani kulumdoi gi megi ohumgi irang na maram oiduna kangpok pidagi lanjalaktuna lamboi khungnangkhong relief camp ta changjapam lauduna leirambi leisang them leima chanu leikhidre leima chanu haukiba lisingani kulumdoi gi November da masa nungaite haiduna hospital da check up torubada eye cancer tore harakpadagi UNAL na angamba senkhai amadi lamdamsigi pukchal chawraba singi matenga loinana UK da leiba Manipuri Mitai singi matenga loinana Guwahati da puduna layeng sathaduna lakpani chahi ani maya layeng duna laklaba matungda ngarang leikhidabani leima chanuna manung matam sadana leikhidabada UAL na awaba phongdokpaga loinana leima chanugi ana layeng da UNAL da tengbang birakibasingbusu uripok apunba lupamadi uripok nupi apunba lupna matam punumakta kauroi hari leima chanugi thawai mirelna taibang semba mapugi manakta ingna chikna leiba oirasanu hari Manipur State Badminton Association MSBA gi meeting makhada DM College campus ta leiba MSBA complex ta nauna saba Girl amadi Boys Hostel MSBA Administrative Block Conference Hall Multipurpose Hall Guest Room Fill of Play Lighting Eastern and Western Toilet Block MSBA gi President oibatanatna a Thongju Assembly Constituency gi MLA Thongam Bisojitna maikhum hangdokre Manipur State Badminton Association asinduna pangthokpa thoramaduda ADGP IK Muiba Fisheries Department ke Director P Fulen MSBA gi Honorary General Secretary Is Sanjip Sharma Retired Badminton International Referee Is Gyanesor Senapati District Badminton Association gi VP Hani Luni Yauna MSBA gi member Sanaroi amadi mama mapa oibasing su saruk yakhi thoramaduga mari lenana MSBA gi President TS Biswajitna
ngasi institution mapung phana ran to matamda financial human amadi infrastructure resourcing sangli MBA gi thau pubiramba ahalaman singna association asina hek horakpudagi sembi sabiramba aduda yumpham oiraga kanna honarakpudagi ngasi MSBA asi infrastructure mapung phana leiba mapam ama oire haiki mapung phana sem saraba infrastructure ma hojik leidabanina lamdamasigi naha sanaroishing lammasida national madi international gi thakta puthopang amlagani haibagi aset pathajaba ama leire sanaroishingna hena competitive oiba changi competition yaudrabadi punsi mapung phade haiba ningsinggadabani sanaroishing mapung phana saukhanana honabada mama mapa oibasingi asobo thodang leiri MSBA gi maikaidagi sanaroishingda hena matamgu chunaba mawongda chaukhatpa ngamnanaba international course kaya puraknanaba khanaba leire haiki every moment we need change. Ado change jao lekin apne kunchi kamai change badal gaya je. Hanmi na rekan si jo part of the life lekin apne si life ko ton living je. Ai sana phau jo ni mi cham phau matam da koi sida belong to ni na ko da anumai bodo atu ke rastu lobby adu ga hena ko lagada ba what su ko le ba ko motivation to bin ba ko amaga farm da ko ama le ba ko le ba office biar matlab anything I president or biar secretary biar office biar amana nga ngulen ko ta bo su me ando ko da suggestion review si ko ba ko ama amam ba se ko ki padan ko si ha se ko le ba si member sing veteran marwena aga ga ni ai gi le ba posting da ai na ure khange haidana post ki mathak da chala ka da aga ga pata ga chen so mo da ni da se si hena kanjin da ma hena Kho Federation of India amasung International Kho Federation gi meeting makhada Manipur su Manipur Mesur Kho Association na tungan ba district sing the lady by affiliated units sing national and international Kho de pangthokre tharam sigi manung channa mafam khuding makta Kho match kaya sanaduna activities sing utpa Kho masana gi matang da players sing da awareness piba masana sigi kanaba kaya players sing da khangan ki Manipur Mesur Kho Association ki General Secretary M. Madhusudon Bashu Ground Khangbokta Bashu Nasinba Thoromda Saruk Yaki. Loishlakpada Maru Iba Pau Amuka Hana Pizari. Irang Lady Bamakay Miam na Pamliba Laingak Lakpo Uitokloi Aikoi Ing Tapa Hanjilak na Bakona si Haina MLA Thongam Biswazit na Hairi. Kumputara Taruk Suba Ban Mahotsav Lising ni Kunmanga Pidoinu Laifam Len Pungdong Bam Hamenlo Gwaltabi Reserve Forest ta Hogdokre Amasung Manipur ki Governor Ajay Kumar Bhalana chair loduna state sida paikatliba tongan ba saukhat thorangi thabak sing yangshin kre Masagilo na hause fawbagi oina di ISTV ki Manipuri news matang sida tension jari midang tabi ba punamakpu amuka hana kurumjari